Russia da magnitude 8.8 Youna Yar HANKHRE Matungda Mafam Kayada Sathiraba Tsunami Thokle Japan da MIYOI million ani SAFAGADABA MAFAMDA LEINABA KHANG Malamgi oina khwaidi kanba Richter scale 8.8 Yowa Yar Habagi Thodo among Asia Ayu Russia ge Kamasaka Peninsula da Thokkhraba Matung Northern Pacific region da Leba Mafam Kayamrum da Tamthiraba Tsunami Thokle United States, China, Japan, Indonesia, Russia, Alaska, Hawaii, amadi New Zealand chingba Pacific Ocean gi akoibda leba lewak chingda tsunami gi section naba KHANG Japan gi oina samudra khongbal da khondaba MIYOI million ani SAFAGADABA mafamda leinanaba KHANG tsunami gi wave asi meter ahum dagina manga phaba wangna lakpa yai haina section waral su thamlakle Japan Meteorological Agency na phongdropagi matung ina Hokkaido gi kha thangba samudra mapa da leba Tokachi da centimeter nifu 1.3 feet wangna samudra gi ithak ipom horok to na mafam kaya thumjun ki Russia da thokiba yor habagi thodo adugi epicenter oikhiba Kamachaka Peninsula da paksana ama ata thokpadagi mafam adu da leiba MIYOI punamak khodong thiba tholoidaba mafam da khongdohan ki adum oinamak mishimina amadi asuapan yawbagi report leitre serak asida Pacific da tsunami warning center gi report amana hai Russia da akanba yor hakiba aduna maram oirga Hawaii da foot tara wangna samudra gi ithak ipom horok to na island adugi mafam kaya marum ama ata thohan ba yabagi film da leire Hauju fabi oina Hawaii da thokiba tsunami gi thodok ayamba foot mari dagi hena wangna ithak ipom hokide handaki matang asida di foot tara wangna ithak ipom hokpa yabagi film da leibana island adugi mafam ayamba ama ata tholaba yai haina chingnare Richter scale 8.8 ki sangda akanba yor habagi thodo ama Russia gi Petrobalovsk Kamachaki da Thokkhraba matung Pacific Ocean manak nana leiba mafam ayamba da tsunami thorkpadagi ama ata thoan khibani haire Russia gi samudra khongbal da magnitude 8.8 Youna hakiba yuar aduna maram oiraga United States ki Hawaii amasung California yauna Japan da tsunami mayong naba hokre yuar haba adu local time da ngasi ayu pung 13 gi minute kunmanga taram tabada Russia gi Kamachaka Peninsula mada sound hit toki 1952 gi mafam asida magnitude 7.5 Youna yuar hakiba adugi matung da handaki asina khwaidagi hena kanba yuar haba amani haire Sauna yor haba asina tsunami thokpana maram oirga Japan, Russia amasung US ki nongsup changba samudra khongbal gi sarukta leiba MIYOI million kya SAFAGADABA mafam singda khongdoknaba mari leinaba state government singi maikai di order thokre Japan da MIYOI million ani SAFAGADABA mafam singda khongdoknaba KHANG ngachi yor hakiba aduna Japan gi awang thangba Iwate gi saruk khara da feet mari ga point ahum wangna tsunami wave yauki tsunami asina Pacific area da chauna isauk thokpa Yai haina tsunami alert amasung advisory kya issue tokre US National Weather Service ki maikai dige tsunami asigi damak 4 tier alert system lokthokre tsunami asina samudra khongbal singna chauna ising ichak thokpa amasung akan bichil kayana manung hanjina effect torpa yai haibagi thajaba leire Japan ge Iwate da foot mari ge point ahum Youna tsunami mayong khiba adugi makha tana foot mapan ga point nipan Youna tsunami mayong na yai haina authority singi maikai di lokthokre loinana hogjumaki oina samudra gi imai asi ingna tapna lairaga su miyamna mikupna hom singna section leinaba su KHANG khwaidagi latest oiba paw gi source amana Japan gi mathakta US ki California gi samudra khongbal yauna Hawaii amasung Alaska gi jaga khara da tsunami mayong nare Japan gi Meteorological Agency gi report amagi matung ina Miyagi Prefecture da leiba Ishinomaki da centimeter yankhai Youna tsunami wave yauke masina mafam aduda leiriba miyam khudong thiba thoktanaba Mount Hiariyama yauna awang mafam singda kakhatuna leinaki Hokkaido ge northern coast centimeter kunthra Youna tsunami mayong ki haujuk fawi go ina tsunami asina mishimina amasung ka hena ama ata thokpagi report amata leitre Japan disaster response team gi maikai dege samudra khongbal da leiba MIYOI sing tsunami warning asi handokti fawri SAFAGADABA mafam singda leinaba KHANG khibaka loina samudra imai gi film yamna kupna monitor tawri haire